Kurumjari ISTV ki paumi yang tabiri basing taram okjari ngasi ki maru pauda atau basing ki maphamda tarpon katpa khaktana makoi ki apamba oiroi haina Deputy Chief Minister gakhangam na haikre cooperative ki ho kan khatla batada Manipur da sem thumgi achauba ahong ama purakpa ngamgani haina Works Minister Dr. Ratan Kumar na phongdokre amadi kunthani torak suba Senior National Taekwondo Championship nasidagi Imphal da hokre hojik pau sandong na pijari laikhidraba athauba ipai pusingi maphamda tarpan katpa khaktana makoi apamba oiroi haina Deputy Chief Minister gakhangamna ngasi khongjom turelda tarpan katpagi thoromda phongdokre Khongjom War Memorial Trust na sinduna Khongjom War Memorial Complex ta pangthokiba kunsuba Khongjom tarpan katpagi thoromaduda Education Minister M Okendro Agriculture Minister Muhammad Abdul Nasir MLA Surchandra T Mangi Babu S Biramati Khongjom War Memorial Trust ki President Ais Hemantana Saru Yaki Mariba ki tamakta thawai na pontha pi khraba thoba ipai pusingi maphamda ikai khumnaba utpa oina Khongjom Turianda tarpan katki Deputy Chief Minister gakhangamna thoromadgo mari lena na phongdokhibada lamdam sigi athoba ipai pusingna chalamba pamjaramba lebak ningbagi nukshi chanana hingminabagi amadi ramdam ngakchanana bagi wakhalona dabu masa masu oibasingna ngana satpa haibasina laikitraba athoba ipai pusingna pamjaramba du ngana satpa oigani haiki Amaromda United Committee Manipur UCM nasu Civil Society Organization Singapore Sindunal Langbal Thagi Haithali Thabagi Thorom Kekrupata Laiba The Great Zone Uprising Memorial Complex the Pangthokre Manipur Gingam Kai Kananam Honavada Tawaina Pontha Pikraba Atobusing Mapamda Ikai Kumnab Utki Thoromasiga Mari Lenina Kekrupatya Koibada Kekru Pambi Singh Suthaki Thorongmari Lena UCM Vice President Chandramanina Tarani Thorek Suba Oina Manipur Gingam Kai Damakta Tawai Kat Krabasingda Tapanasi Katpani Makatan Hakibada Myanmar na Hosing Manipur Gilam the Changshilakuna Sambal Kabki Tabak Tawi Basik Kandem Tawi Kariba Sambalasi Atumatam the Loktoka Dabani Lamdam Sigi Miam Game Hutsing Yauna coordinating body Amasiam Duna Makata Kongjang Sangshin Nanaba Sem Sari Haki United Committee Manipur si sapong lagi besi ngamkai gi ihoda akoi sapong lagi ba oibana hojik Manipur gi ngamkai gi wang mada Myanmar na Manipur rom da changsil laglaga akoi boundary fencing khaba gi thabam changsil lagli besi United Committee Manipur amsung Manipur miyamna masi tasengna strongly condemn tawjei masi yamna atuba matamda hojik khariba border fencing ase lepi duna hanagi mamang da leblaba atugumba border fencing aduda khabi daba targadi United Committee Manipur na mamang da pangthok sakiba seminar amadi technical gi oiba mifam da tongan ba civil society organization sing amuko UCM Hericol lifun chingba kaya yauna phumjikiba akoi technical committee gi mifam da akoi coordinating body ama semaga makha taba khungjeng kaya sangsin bagi da mukta sun sem sabak loi loijare atuba matamda akoi coordinating body asina mass movement white paper tanba amadi tongan ba memorandum na chingba mari leinaba Government of India da pinanabagi da mukta sem saba punamag loijare maram aduna atuba matamda hojik chathariba boundary fencing khabagi thabak asidi lepinabagi da mukta mari leinaba khudimakta United Committee Manipur gi maikai dagi apil tawjari Cooperative ki hukan khatlabatada Manipur da senthumgi achauba hong ama purakpa ngamgani haina Works Minister Dr. Ratan Kumar na phongdokre Opamasinga si Manipur State Cooperative Union sinduna bar sakargi National Cooperative Union of India gi santhang makhada Jam Hall pangthokiba nomagi oiba state level seminar on cooperative enterprises the only means for development of state economy gi
Thoromda Pongdokibani. Thoromda the MP, Dr. Timaina, Cooperative Commissioner, Moses Salai, and the Taimasana Kasu Saruyaki, Thoromda the Wangan Kibasina. Marat Oina Hose Cooperative Society, La Humpumung Lay, the member Kor Kungamangarum Lay, Adoga Manipur State, Oina member La Humlom Lay Pongdonaki, Makatana Wangan Kibasina, Society Karadi, Barasakana Tadrak Pasantan Kaktagi, Society Lingba Yaudabanate, Yawasi, Hena Kankat Nabagita, Puchel Shena, Society Lingba Matau Tai Pongdonaki. Dr. Timaina, Marakioina sent on the Pimum Karapataba, Amadi Pashagi Belu, and Tabanamaram Oraga, Waba Karadi Mayoknari, Adumapu, Stera Sigoina, Cooperative Kitabak Torongi Matanga, Mangunda Sukangan Biu, and Mamateng Pangani Haki. Subguest Okiba Minister Ratan Kumana, Marakioina, Cooperative, the Quality My Park Libasi, Amul Sangomni, Nupipama, Lakayana, Makoina, Putopa Sangom Singadu, Punshilaganga City Malangi, Oina, Quality Lane, Putopa, Product Ama Ori Haki. Masimak Namdragasu. Society Yapun Belingzen Adu Putoktuna, Manipur, the Akan Iho Sakapagi Matam Yore, Ihosi, my partner Sanction Labata, Statusig Seltum Gipum, that's over home, Ama Propangangani Pondoke. Sakar Laitrabadi, Manipur, the Food Security Act, Laglabasu, Mui Karagi, Pura Dalal Wankat Panatana Lairabasing the Toina Kanorahani Rabot Celebration Committee Chairman, Comrade N. Manginangasi, Manipur Press Club, the Food Security Eki Matang, the Pantopa Seminar, Hodopit from the High Crate. Irabot Ningsing Tawung Saruk Amoina, Irabot Celebration Committee Sundana Pangtokiba, Implementation of Food Security Act Issues and Challenges have a Nomigo Seminar Hodopakitoromda, Manipur State Finance Commission Hanagi member Professor M. Iboton, ICC Manipur Chairman N. Mangi, People's Chronicle Editor W. Tiken, CPI Manipur State Secretary Dr. M. Nara, ICC Manipur Secretary Sotan Kumar Saruyaki. Food Security Act Kimatanga, Dr. Tungen Maisnam, Dr. L. Devendra, Dr. Dhanibila Stunusing Makiana, Resource Person on Wanganki. Professor N. Ibotona, Sakar Pai Musing a Puchel Shanglaba Amadi Prazasan Angamatak, Mating Panglabadi, Food Security Act Asima Pung Pana Chanabangani, Center the Piribus Kim Kayasima Pung Pana Madrid, never sing the Tabak Packet Labadi, Chokolo to begin Madam Lake Haki. Irabot Celebration Committee Chairman N. Mangina, Food Security Agency Congress Party Sikaki Oina Kana Balong and Honaribasi Labak Tibani Haki. Agency Matang Damiam the awareness, people Tangai Fade, Nium Jumna Manipurda, Food Security Agency, Chanhan Mangangani have a Tazade, Mashina Mui Kragi, Puradalal Wankalaga, Larabasina, Awabakaya, Mayo Nagadra have a Jingabale Pondoki. Ngasisu Consumers Affairs na Impal gi tongan phomsing da cheng mobile cell toki Morangkom hisam yasam pat mamang GM Hall mamang Andro Parking nagamapal manjuri fees mamang amasung Tera Bazar da kiu sang na lengaduna miamna cheng long na ki Amarom the Consumer Affairs Food and Public Distribution na Impal gi koiba tongan phomsing da cheng kilogram lupa tara gi chang da mi amamda kilogram tara phangan bagi thabak yamna kanna chathring cherekta Surasampur di cheng ningthina phangdabagi superfine cheng kilo da lupa kungani pandagi na kuntra phoba yore hari maite cheng na kilogram da lupa kuntra ni yore hari Manipur Institute of Technology MIT ki Mahiru Singh Hoki Batang Tara Truktagi Institute Asagi Principal in charge Bulok to Uhaibatabi and Sisuwakat Mipam Chataki Mahiru Singh na Governor da Memorandum Piba Lakpada Tera Bazar da Tatura Makatana Changhan Kidre
Wakan mifam horakpada police laktuna thingba pibadagi mahiru singa awayakum tonaki mahiru singna principal incharge Kulachandra bu longthokadabni hana dabi tawringi charakta mahak masana ngarang hostel da leiriba mahiroi nupa nupi chamaga tarabu thadoktuna chatkinaba order ama thorakre hari order aduda RR number amadi official silna chingba amata yaudi haina mahiroi amana phongdorki Sumaina principal na irang asukan irang kalinga jida hostel bracket taw harakpa simane divide and rule policy gi type ta khoi chhatra singda irang asi amukai hena kankhat piu habagi baton tawbagi type ta khanjare aduna principal na sumaina mathong huktaba thabak tawrakpa si akhoi matungda tawhanjaning de as a principal ama oina chhatra singna hobiriba ihau asi mahakna karimata khandabagi type ta tawninga tawninga to habagi type ta khalabni na khoi mahak ki baton adu akhoina accept tawjare akhoi irang asi kankhat charani Science amadi Environmental Studies DAT ki Master Tendersengi numit mangani chupna satharak orientation training program ngasi lampela leba SCRT ki multipurpose hall lotion krai lotion magi thormatu da NCRT ki Professor Nirja Rasmi Assistant Professor Dr. CB Simray amadi SCRT ki Director M Minakumari su saru yaki tongan badai center ki oza kun gatarukna training adu da saru yaki National Food Security Act ki khudong saba miyam da phanganaba mari renaba department ki makai degi form thab mapung phana hodringi da sargobal kendra ki ward number 10 ki councillor na ward asidagi miyam da form amom da lupa chama loduna yan thok le haba wafam adu aranba yumpham yaudabani haina ward asigi councillor salam tikena phongdokre sayang kro makhong da liba masagi mayum da pangthok ki ba pau gi mpham adu da ward asigi elected members sing amadi ward number 24 ki councillor su saru yaki ward committee ki members sing da haki Miyamgi awaba yengduna committee asina Impal West DSO da siya thaduna ward asiga punba form sing hauki batang taraga nipan da lauki madugi tungda committee na lekai ki club sing da amuk shinaduna praja sing da thengana phangan ki masida committee amadi councillor na form gi mamal lauki balite club sing da form submission tawbada darkar leba document sing tan thokna na bhona bada paisa khara lormadi yai councillor amadi committee na thengana paisa di lauki de amromda Rajib Awas Yojana ki makada lairaba sing gi yum sanana ba beneficiary lana khalle haba wafam adu aran wafamni Manipur Sarkar gi mudagi deputy secretary W Bhaktaraj na thokpa order magi makhada what chairperson sing da hakthengna beneficiary khandokpa madi khanmagi thabak pakatna na September gi tang ahum da thokiba order magi matungina beneficiary khandokpa gi thabak pakat patani masida ranma tobagi wafam karisu leite miyam da ranma pau sandoliba sinimit humni gi manung da sangdokadabani natrabadi ain go election lokhot kani haina councillor tikena phongdoki selection muk dolo hayo neba ado akhoi selection ni tokdina magi area magi koshiliba magi mapping dum di akhoi area so thamneba masida chingnerak budimota akhoi waneba 10 gi ai janmi sana ai loi thengani lumi humni gi bang da kai chengtraba ai legally sutongni aduga moi legal action longni aduga moi si ai ngone chingna bai thi government chingna bani ai government letter gi ma thab tobani Sahi khudingi pangthok pagum handak sahi mera hau chongba thorom kangla amadi sana konungda pangthok kani haina mera hau chongba thausilup ke chairman Salam Birendra na phondokre Uttarakhand sana konungda pangthok ki pawgi phammaduda lakliba October ki tang 19 da pangthok doriba mera hau chongba ki thorom asada Manipur ki tongan phamda khundariba jati kalup suna saru yagani masiga mari lenena sub committee mapal su semle miyamna thorom asabu mapung phanaba angamba mateng pangbiu haiki adawai tawje yawan tawjabani tawbadi masi Manipur government pasaya bibi nataba are koi khairaga tawje doina ada masi pangan kanna ba adigi mas phajana masabai masa nana pangthopa yana bidamukta akoi punjallaga tawjabani masi adu koi chai kodin kaira tawjabai tamukta koina masi da committee sing se masi re sa to interview gangwai ji koi re sa tawno so koi khona jage adu ga masi akoi adum pangthopa da yamna machu thokpa yamna colorful oi badu pot amane masi mana ching tamani sigi hana ningsing thoktra matam dei ning thog haktak dagi ning thoron kya haktak sim chathar labo do bauta sum modi mari du tala ning dena ko pangthok chabe lining hal sanamahi thogal kalup ki kuntrani palak suba mapokumon thorom ahanba MR complex taliba lining thau sanamahi sangwenda hayeng khomal upong yumpham da pangtokre thomasida lok sabha gi MP Dr. Timainya Foundation for University of Sanamahi Culture ki chairman Sariam Nilabir amadi lining thau sanamahi thogal kalup ki luchingpur oinam menjor khumana saru yaki Thogal kalupu lingkalam balai kitraba luching baki agi photo da miyam da leisu kanaki luching purial oinam menjor kuman haki bada ngasi lining asibu chaliba kalup minority orak panamaram oiduna sadul trap ta chalan biro habi khongjang makha tana chathiki gani masada lining asibu chatpamiu singna
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯍꯥꯏꯈꯤ ꯙꯔꯃꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯗꯨꯝ ꯂꯩꯖꯕꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯐꯥꯎꯒꯤ ꯊꯧꯔꯝ ꯂꯩꯖꯔꯤ ꯃꯁꯤꯗ ꯇ꯭ꯔꯥꯏꯕ ꯑꯣꯜꯂꯒ ꯃꯈꯣꯏꯒꯤ ꯑꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯗꯨꯏꯗꯤ ꯌꯦꯠꯁꯤꯟꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯖꯕꯅꯤ나 ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦꯅ ꯂꯧꯖꯩ ꯁꯤꯡꯖꯃꯩ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯁꯤꯗꯣꯛꯇꯨꯅ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯗꯨꯀꯥꯟ ꯁꯤꯗꯣꯛꯄꯒꯤ ꯊꯕꯛ ꯂꯦꯞꯄꯤꯌꯨ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯨꯀꯥꯟ ꯁꯤꯗꯣꯛꯅꯅꯕ ꯊꯣꯔꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯛꯀꯗꯕꯅꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯁꯥꯕ ꯂꯣꯏꯔꯕ temporary market athuba matamda hongjan hanbiu chief minister masamakna laktuna athuba matamda dukan phamlibasingge phampham singani hakibu wafam ngakna chalaningi haina dukan phamlibasingna phongdonaki dukan sibiu akoi asiba sida thingmam ta leijade aduga akoi sidine mamangda akoi leibham mama hom mama simbiro aduga sibi taraga sile akoi haijani se Manipur Hindi Parishad sinduna chayol ama chupna chatharakpa Hindi chayol thorom ngasi Manipur Hindi Parishad ki hol lotion kre lotion magi thoromda Professor Bimola madi Parishad asigi President A Binod Chandrana athobi mitung singoi ki ti basanta da Parishadna Hindi Seva Samman piduna kai kumna botki September ki tang tarag ni panda wangkai khunau ahongai machinda leiba KS Bino Kauba magi yumda sakangda basingna numai kapsinduna aki akhang thon ki ba thodok adu yaningda phongdok tuna subam lekai da wakan phum chathakre subam lekai awang maira paibi chakot thorang lupna chinduna chathaki ba wakan phum aduda maram chadana ki akhang thon ba yaningde miyam santi oina hingan biu haba plaka ching thetki isam sam hingliba Bino ge mungda numai kapsinduna aki akhang tholiba sei matungda amona tobidana na ba appeal tawki International Day of Peace 2013 na lakpada malim gi miyam da aina thingkhaba pripak na yai proposal pirakli lobasagi Assistant Secretary Publicity and Propaganda lepangak peluang na thorok cherol amada handak sayasigi nubida sigi theme de Education for Peace haibasna ori United Nations na lisang masamapan matphuga mathoida International Day of Peace ki wafam khanaduna September kunga mathoida malim sinba thungna pangthok na ba phirep lorki nubida sida miyam punamakna ingna chikna hingminna bagi thabak onthok pa yaba khongthang sing thangminna ba pungning thogatnari United Nations ki manungda awabadi khulai paiduna ningtam lalhu chathariba malim gelebak da muknabagi phibam mayuk nariba lebak miyam sing asini ngasimak malyam lekoi pung asida miyoi crore chanirom henbana paksana khomjin tasinduna makutta kulai paiduna ningtam lalho chathariba adugumba tangdu leita draba lebak singda Santi Pangdana Wana Punsi Lenari Sakot Thorangi Tabak Packet Pahibasi Santigi Tabak Tawani Amasung Achumba Aseng Mamoongda Piski Kongtang Packet Pana Mungnabagi Wakairol Nabagi Maru Lambini Habasi Malim Pumana Yanarabu Wapamni Nampuda Lui Lengaki Makuta Takraba Kalepa Kumbalebaki Miambu in the Signal Layu Habasisu Karamba Yang that Chumgadagi Hangli Arm conflict ki phibam leibalam da masada arm group singi India gi lanmi singa khut thokna bada chai khudingi misimina kayamuk thokli ningtam lalho lakshin na bagdamakta India gi lanmi sing thajanduna militarize tawba Afghan sing lo sing thamjalabasu lamdam asi conflict situation lei haina malem gi thakta sakhang yadana leiri masagi mahutta loan order gi phibam phatte haiduna oidaba ngangduna miyam danam thak tawri asugumba phibam da leiriba miyamna matau karamna ing tappa phangadagi hangri mikha polba khunai amana phaba bai ama hekta season aduna maning tamba phangnabagi damakta ningtam lal haujabagi hak United Nations na piri asugumba loilam santopagi mayukta horok paningtam lal singda United Nations member oiba lebak khudimakna piba yaba mateng punamak pigadabani haina United Nations General Assembly na lising masamapan humudragani thoigi October ki tang taragani thoida lokiba warep masing 2621 close 25 na haibani marom dom lepsabagi hak asi malamgi miyamna peace laina hingminna bada changdaba yadaba maramna International Court of Justice ki statute ki article 38 subana mikha poliba miyam da hak asibu soidra phangadabani hari International Covenant on Economic, Social and the Cultural Right amasung International Covenant on Civil and the Political Right 1966 ki article ahan mana kaluk phurup khudimak marumdom lepna bagi hak tanba yahali adu Indiana Covenant kunga mangabu ayabagi khuyak
piraba matungda malem pummana yanaraba wafam sidagi na thaiduna leiri thawang asina Himalaya gi lamdam singda ing tap pathugari amasung malem gi punna ing tap na hingminna bagi mayokta Indiana lonam gi tabak chathari haina maral siri pepa ki chawlsna makha taraduna India lenga na lamdam asida miyam da namthak tawduna miyam gi hak matliba thawang asina mukna bagi pibam thonduna lamdam asigi ing tap haibasi santi thugai bagi choba maram oheli lamdam asubun namthaduna thamba kedongweda ngamloidaba lenga asina makeup thokpa thengliba makai lamdam sigi ing chikpa amasung punna amadi Santi oina hingminna bagi nungai badu phangkhiroi ngasi International Day of Peace na lakpada matam kuina namthak tawduna ing sikpa thugari balenga asi thupsenduna ing tappa nungai yaipaba khunai ama semla si hari Narcotics and Affairs of Borders NAP Manipur gi kangbu amana mioi ani ganja kilogram taraga konana awang sangmai gi Lifeline Hotel mamang dagi phare NAP ki SP na thorpa cherolamada phagalba mioi ani adudi MD Asnam Khan sahi kungumdoi apokpara Said amasung MD Samsuruddin sahi kunthagani toi apokpa Zahiruddin makhoi ani makhetrigaw awang lekai dagi hari Thasigi tang taraga ni pangin nung tilpung amarom tawa matamda Catholic Kanchipurda class 10 tamliba mahiroi ama singzamaida tuition go za unaram gani haina satkibadagi ngasi phawba mafam khangdana leire hari mahiroi sigi maming Muhammad Ajid Ali sahi taraga manga apokpa Ahmad Ali dilong haurobi makhale kai digini mahiroi sibu miyobi minung si yengduna thadorak nanaba All Manipur Muslim Students Organization appeal tawri organization asigi office ta pangthokpa pawgi mifam amada President Farid Khan Pungni puni pangi manung da mahiroi asi thadoraktuna miyamga unhanbiu nataba taragadi civil society kaya ga kusan maduna akan ba khongjang changsinna ba sem sare thodo asigi matangda Manipur sakana su atbu matamda langla langjin putoktuna imung manungi mama mapa da sinagadabani thodo asiga mari lenana memorandum amasu sakarda pisin kre hari ai ko yam sona pung numit humni gi manungda mahiroi phaba se thadok pirakadabani karigumba mahiroi se phaba thadoraktaba taragadi Aikoi Manipur da leiba civil society organization amadi miyamga loinana aikoi khongjang changsinna ba sem sargani loinana ngasigi mahiroi Ajit phaba sigi matanda ngasi honorable sem amadi honorable home minister amadi education minister mo men piduna aikoi mahiroi si thadok nangoi damta kan khongjang changsinna ba sem sargani Students Federation of India SFI Manipur State Committee na Impal Art College gi phibam yengsilure Art College asigi hojik wari phibam asi ubada Federation asina pen da phongdorakli sakana college asibu full fledged ohendaba asisu ikaini ngani sagalba classroom amade administration block matam koina loshin dabada pen da phongdokli marilena authority na college asida mi yeng changduna loshin dana lairiba semga sagalba singa si athuba matam da loshin min mapun singsili State Cabinet na primary oza chamri ga marfudra ga ni pana masung Hindi primary oza chamga kontra post creation tawbada ayaba pikhrabasu sakana sabsaba order mathok tabna MZL gi thamakta apanba adumak ori masina oza singi thagi tolob jun thadagi phangdabana awaba mayok nari hari atubu matamda mari lenaba minister order thokpi nanaba All Manipur Primary Teachers Association na pungning chingsili sakana MZL relax tobiduna oza singi awaba ko lu hiramasda sakana khanadrabudi electoral revision gi thabak tawri oza sing saru yadabagi khongjang changsin gani hari Drug lalu mandi cingga bamiu anina nong mai utuna puram bagaluna nupi oibigi izat mahanana bonaram le hari thodosi ngasi ayub pung tarit makarom tabada lilong lamkai makale kai da thoki bani thodosi da solbu matai manaw ani dudi MD Jabir sai kontra madi makil loinabi zamlal tun sai kun gani pani MD Jabir na permission da phongdo kibada thodok adu da chenari bamiu ani asi MD Hakan say Nipu amasung Azad Khan kawi makoi ani asi nongmani gi mamangda police na pharubalai masida makoina tathorokpa oramgani haina maral siduna ngasi ayukta laklaga phuba chaibigi thabak adu chatharamani asingma thong asi yaning de haiki Abadawagi ay goi lesang bel kamando posam leba or posama adon mangoda azakalas degi nan si phabaneba phab ani sai tawri mi polimi haibagi adugi nungai tabal ledaga adu tawar torok baneba aina di sai tawadi oibadan nateba moi aina thimodi moi kamando na phaja baneba yan ta ge dei thong silon silaga ida yam kinda phang na ga thong lon silaga angang salon ko tan leba di adu thong hang ko ron moi na la ko dei thong jang do ko na ai kanala di ga ina thong ha si bo na moi oram ga ai ngon se Maga mal jami kara aina le hau hogotri phule ka ni ko samne khalu re ada hogotri ada ka ai kra moi phamong de social action sing ko mangon de khu ko khot pa tawre ada gen ko moi ba ning de ko mangon sure subu matam de mari wan thaga dum lai kre ada ai moi da ko moi molest taw gen moi ning taw jila taw bukan de aina law bukan de ma hol se hol chen re ma hol se hol chen ra bukan ma si le kan ko kan na tawre
Students League Manipurna Handak College Amadi School Git Lakador election Asida candidate Amatana voter Amagi Yum the Chatlaga bot Komba Yaroi Amadi election gaming da Paisa Piba How Atum Saxon ba picnic Chat Yaroi Harry College Amadi School Aduda Sakadaba Korop Kandak Amasam Laga Mahiroi Kuding the Kan Gadamani Pantoka election Asida Mahiro Kudimaki Hak Pan Gadamani Lalibatan Kungamatwedi Mahiroi Amatana College School Campus Manunda Natana Atopum Mamada bot Komba Yaroi Harry Ipalwa Samsung Iski Lopam Sing Maruina Maglang Kumbong Wedang Pok Kulen Kuno Sazirok Haikruzam Awangziri Amadi Kangmongi Lopam Sing Utong Tabagi Pibum Henzilakli Hari Manipur Lomi Marumna District Aniasida Kuni Yang Shulubada Pibumasi Tengnar Kibani Hari Ipaluski Kundrak Pam Sinku Sambai Yumnam Kuno Uyumpok Lamboykul Abasung Sanungi Lopam Singda Pibum Sokle Masina Lausan Tamuna Low Ribalomi Singna Hian Awaba Wahilagani Marilena Authority Yang Biduna Lomi Sing Awaba Stiki Kananaba Lokopia Tabak Sing Kudak the Lokoranaba Taxilagani Hari Torban Ketrilekai Gram Panchayat Gram Sabha Mipam Ibudo Wangpuril Khana Sauba Community Hall Kes Akampata Pangtokre Tormasida Tongzu Kendri Emily TS Bisorjit Gram Panchayat Asigi Pradhan L Sunil Impal Is Jila Parishad Ke Adhikshak Ke Tombi Manipur State Panchayat Parishad ki Secretary TS Bubon Susar Uyaki Pamasina Gram Panchayat Asigi Manung the Paket Karabatok Torum Sing Putok to Kanaki Common Gram Panchayat ki Sulusing and Taramari Taramangagi work program Semagi Matanga Gram Sabami Pamama Common Students Club ki Community Hall the Pangtokre Thomas the Tongzu Kendri Emily TS Bisurjit Uchekunong Subjila Parishad ki member Amirani Amasung Gram Panchayat Asigi Pradhan M Nungshire Susar Uyaki Wasi Ayupung Tara Makarum Tabamatanda Irusha Maning Lekai the Ahal Ama Nambul Turianda Tarpon Katpada Sing the Taki Tiva Kangre Hari, Sigming K. Ace Birchan, Sayum Pumarum Sure, Kudakta Manipur Fire Service Rescue Team go donation the Lupton Tiva Sataki, the Bozu Pobuina, Tiva Pangri Hari. Lilong Hawabi Mayalikai Degi, MD Azit Ali, Chaitra Gamangarum, Surbanupama Chama, Tution Satkibatim from Kangra Mankri Hari, Nupama Sasi, put Manga and Chimarirum Wangi. Mamai Sangi, Masapai, Mahana Tokyo Matamda, he was in the Maseki, Amugumatsugi, T-shirt, Amaliki, Manabakta, Pamamasuli. Kanagumas and Pomasas would take a bit of a demand at police station that Pau Pibina Badilong Police Nakangali. Hindi the Manipurida, Manipurida, Hindi, Larikaya, Handokuna, Ibigita Makta, Quakitelam Dong Lekai, the doctor says Nishan Ning Tamada, Hindi Sangatan, Uttar Pradesna. Sohat the Saman. Listening to Taragani Award a sea Pidura Commerce. Uttar Pradesh Chief Minister Akhilesh Yadav Amadi Uttar Pradesh Hindi Sangatan Chairman Udoy Pratap Singhana. However, September Getang Taraga Marida, Laknogi, Yaspal Wahan, the Panto Patorum Amada Award a Sekushin Narkibani. Award Sida Shalone Lupalak Ani Citation Amagulena, Sal Amayauri. Mahakna, Manipur Giming Label Lyric, Madhavi, Jahira Amadi Kamba Tobina Singba Larikaya, Hindi Londa, Handokre Hari. Pasal Police Station na kono pham singda mayai ka bachinjak sing yonba thingna bagi changchil lakpa thabak ki manung channa Police Station asigi osi khogen gi miyeng makada garanu midang khaidem mayai lekaida drive chatabadi jingo liter chamari hena phagalapa matungda Excise Department gi IOSI Ratan Kumar da shinakre hari Saliba thasigi tarahumdoida Nagana lagi Hingsa ki thodo URF Manipur ga mari laina di haina lupasina sangdorli Pranasigi Secretary Information and Publicity Sana Zawu Metina Tropak Cherol Amada India gi Armed Forces Special Powers Ekumba Mio Bigi Mamal Kangdaba Mio Bigi Chanurol gi Wang Mada Tawhidaba Thong Tawagi Ayaba Chanabi URF Amadi Masigi Lan Mishalup Manipur Army gi Rural Revolution the Yaude Nagama Palgi Thodo Lautuna Bamagi Makada Lando Masigi Asembula Lup Simbulana Unanaba Shinkiba Tony Bom Pokaiba Aduda, Lake Kitraba Amasung Shokiba Punamak Party Sina, Tamu Shenga, Noai Taba Pondoli, Amasung Todo to Labak Tibani Harry. The Makatana Sanabagi Paulobis. Sanabagi Paupizari. Taekwondo Federation of India gi miyeng makada All Manipur Taekwondo Association sinduna yasdagi Kumalapa Indo Stadium da kuntrani thurak suba Senior National Taekwondo amadi tarak suba Senior National Taekwondo Pomsi Championship hodokre toan bas state gi team kuntrani thoina saru yaduna numit homni chukna sathaga da championship asigi hodopagi tharomda Deputy Chief Minister Gekhangam Agriculture Minister Nasir Championship asigi organizing committee gi chairman MLAT Mangi Babusu saru yaki Championship Asia Hotopaga Mari Lenina, MLT Mangi Babuna,
Missing Yamdaba Bharat ki awang nongpok chidai the labor state asidagi Olympian kya puthokpada natana Khel Ratna Arjuna Awardee Dronacharya Awardee loinena Dhyan Chand Awardee kaya puthokraba state amani haiba wafam sing thamki Thoromadudi Deputy Chief Minister Gekhangamna Manipur asi martial art amadi sports ta miyamna khangnaba state amani lamdam asigi martial art ta hitoi thoiba asina taekwondo masana asiga yamna chanaba masana ama wari tongan state singdagi lakpa team singna saruk yaduna championship asina national integration sagat puta suba mating ama wari state asidagi mericom kuma sanori putoktuna leba asigi mixer purak pangam kre bikram state asidagi international player kya putoktuna leba asigi chauthok chaningai oi have wafam sing phongdoki Manipur has gained its significant position in sports and India. Many of our players from Manipur, like Mary Kom, have grown to this country. The commitment, dedication shown by her has set an example for many others. Championship asi hodopagi thorongga mari lenina toan ba culture gi program kaya utuna to state singi players singi puning junction ki championship asi gi hobunu beta toan ba weight category singda athoi ahen tanaba hokrai All Manipur Football Association Ampana Sinduna Mapal Kanjubung the Satariba Nipalak Suba Manipur State League King Sisanaki match ta State League Marira winner Ubangam Krabanisa Tamuiban Club Asibu Trupu Nambol na goal Amasuno the mighty Pikre match adugi han half powder team animak na goal amada chanabangam kide second half ki minute nipuni panchalak pada Trupu Nambol gi herojitna Goal amat chansin mangam ki nisana kan ma attack ya to baguloi na team asina minute humpuni panchalak matamda penalty ma phangki penalty adu nisagi to mana caution ki adu goal post kina kan chat khibadagi goal on top ngam kide minute honda laiba MMTA gi Kangla Rock Wall da sathariba taramangar suba North East Zone Sports Climbing Competition gi ngasi sanakiba nupi gi litta Tripura gi Neokra Halam ani subada Mizoram gi Lalawa Mangi home suba position na Tripura gi Ruma Paul na takre match open league ta Manipur gi ke surjit na ahanba position El Mohindran suba position adu home suba position na lamyan mana takre Boldengi nupi kalopta Tripura gi Neokra Halam na ahana position Mizoram gi Lalawal Mengina ani suba position adu Assam gi nitu Basumitra na home suba position taki Boldengi junior boys gi kalopta Manipur gi Rishikesh na ahana position ani suba position su state asigi Nirmal Singh Loinana home suba position na Manipur gi Y Prem Singh na takre Manipur Badminton Association sinduna ngasidagi DM College campus ta leiba Indo Stadium da kuntrani thore suba inter district badminton championship amadi yakini palak suba state badminton championship hodokre toan ba district gi punna sanoi chom lom saru yaduna chathakada championship asigi ngaji sanaki ba team event singda mai pakrab sing adudi men's team event ta services na ukrulbu 30 da Thobal na Bishnupur 31 da Impal West na Impal East 30 da nupi team event ta Impal East na Impal West set ani amada Bishnupur na ukrulbu set ani shinoda thoikre nupamasagi team event ta Thobal na ukrulbu set ani shinoda Bishnupur na Impal East set ani shinoda maite ba pikre hojik na sinong mi okiba aing asagi pau pijari ICAR Lampel patagi phangba pau gi matungina ngasigi khwaidigi sakiba si Celsius degree kuntra dasmik mari oiki aduga khwaidigi ingkiba changa si Celsius degree kungani thoi oiki Nuksati yaw bising man chang ayukta chada marpudraga ni thoi oiki aduga numing matungda chada humudraga ni pan oiki asigi nongjugi chang nil oiki nusilak pada maroiba pau amukana pijari Atobusing mapamda tarpon kat pakhaktana makhoigi apamba oiroi haina Deputy Chief Minister Gakhangam na haikre Cooperative ki hokan khatlabatada Manipur da senthumgi achouba hongba ama purakpa ngamgani haina Works Minister Dr. Ratan Kumar na phongdokre amadi kunthani thorak suba Sena National Taekwondo Championship ngasdagi Impal da hokre ISTV ki pawmiyeng tabirib sing amukan na khurumjali